Hello, I giving Boboy Nameirakpam. Nahan Pumas the Sorgi Wapao Tana Bugida Maglak Piba and Sigida Magatagatory. Agi Prathnadi, Nahan Natag the Wapao and Sigima Palna, Isorbu and Nungsiba, Amasung Mahakki me, Aduga Mahakki Singlupi and Nungsiba Sini. The Wehana Nahakin from the Nolukchoning Badudi, Nahanatag the Wapao asina. Nahanaki Sinlupta Pipam Topanaki commitment, Amasung Nahaki Singluki Luching missing in Makapon Pam Tokpa Adugi Mahotisilandigan. Adu Wapao Sigima Palna. Nagising lupa nungsiba, nagising luching musing buhin nungsiba, adu quite maruina, isori matik mangalik na maghingba punsi the chaokhatpa adu, eki prathanani. Ibong Mahakki Waheigi, taminas. Mark chapter 4, verses 26 to 29. Mark, pandumari, pada kun gatarugtagina, kun gamapan pao. Adu misai sagi Bible liyeng biyum, andu gay hak na, mayang yung sila kana pasarake. Mahakki Waheigi, Esorna Mahakki Ningthou leibakki adu de, miyama leibakta maru hun bagumani. Mahakki hingda tumi. Ama sunung til hogale. Adu maru aduna maton chongkalak tuna hogolake. Adu madu karam na oiriba mahakna khangde. Leibak masana mahayal halli masina hanbada mana adudagi charong. Aduga charong adudagi haijing phaba mahayal halli. Adu mahayadu mullabada mahakna thuna mak thangol thai. Maramdi mahay lokadaba matamadu lakle. Prathana tause isorigi mateng nisi. Ipaisor Mahakki Waheigi the lecture. Tana with the Nakong, Losana with Gidamak Tamoy, Amasung Nak, Animatosan with the Makta will, Aningba to Eco the Pinabi. If I could Bunaki, Animasanaki, Waheigi and Palamais and Utpi, Aduka Sigima Panapro, Equinaki, Aningba, the Equipunsi on talks at the Christic Sectum, the on talks at the Singlup Amatoina, the Equi Amam to an Equin Hing, but Hiram Kudimak, Imung Manunda, college, the school, the Kerala kind. Naki mga purak na chasing over the mateng pangbi. Alu na onda asa khudi mak tawja bagalona. Lo Mahakki Waheigi asina ai khoibu ai khoi ason matam singda aduga ai khoi gi khudong thireba matam singda. Thaugatpi. Probo khoi ta na bi dong na kong pina bi amuk na Naki pham dagi nizar. Naki thawasim mai akran mathabak subi. Ai khoi na oidribadu ohen bi ai khoi na khangdribadu khangan bi. Probo khoi masing sige mapana. Naki na wang boyson, I queen a name boyson. I hack a name son. This is Christian misery. Amen. How's you Mark? Mathang na narakpuduna, Mark on the Marie Padakun go Turkina Kungama, Mapan Power sing a signumita, Equina, Nenemin Nagadova, Esorna Mahakki Sagan. I'll do a higher by Kunanga Sin and Mapama say, Jesu Christina, Tambiba, Pandam Piriga Tambibada, Ningthou leibakki. Pandam singi marakta aman. Aduga higher pandam say yamna chamba pandam ne, yamna laiba pandam ne. Aduga when a papa matam to all Jesus Christ hires, I see hyper when hine kang matam that them lion ho pandam aman. Adu higher was like a chung green among them. Nahagamusung hana taza ba amo oina. I could give punsias in a soaring on and a chocolate never get them. Aduga ekogi punsi asida thawaram dehna chakhot na bagi damakta aikoi karida na hena ngazabage amugana aikoi gi punsi asina chakhot na bagi damak thawaida chakhot na bagi damak isor kang chakhot na bagi damak na nahak amasung aihak na ngazari bese karaidana Tadu bisili na so yung harba wahang na sige pa kumasi ay khoi na chumna pipam thoe. Adu harba wahang adu gi pa kum adu mang ni Jesu Christ na Mahakki Ningthou leibakki pandam asigi mapana magi sibok singna tambi matamda yamna mayek sengba pambas. Whom are we depending for our spiritual growth? What is the thing that we depend so that we may grow?
ꯑꯩꯈꯣꯏ ꯄꯥꯡꯒꯜꯗꯨꯗꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯗꯨꯗꯔ ꯀꯔꯤꯗꯅꯣ ꯑꯩꯈꯣꯏꯅ ꯉꯥꯖꯔꯤꯁꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯅ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯅꯠꯇꯦ we can do nothing without Christ and we are nothing without Christ aduna haiba wahang adugi paukhum adune Jesus Christ na pandam asigi mapalna kari pandam magi ningthou leibak adugi matang ne adu haiba ningthou leibak adu karamaina chakolakpa gi haina haibudi man magi sibok sing asida sung lekhrami sing adu magna tambiri pandam asigi mapal aduga haiba adugi mapal so aikogi silum basi chakhona bagi dema aduga Manipur da Esorna ningthou leibak chakhona bagi dema karino kanano chakhot hangadi se karamaina no chakhot hangadi je khuding mak sing adu aikoi ngasi Christagi wahai magi pandam aside uminagani adu markondu mari bada kunga taruk to kena kunga mapan phawba aside aikoi khangmina biaba achouba warol madudi asine Esorna Mahakki Ningthou leibakki chaokhatpa adu Mahakki Waheigi mapalna purak-ee maram asina Mangonda thajabaga loinana Aphaba Wapao sandok-u amkhana Esorna Mahakki Ningthou leibakki chaokhatpa adu maramdi aikhoi ningthou leibak nate mioiba kanamata ningthou leibak nate mahak maki ningthou leibak ne maki ningthou leibak adu mak chaokhatpa soiduna purak-ee adu mana chaokhatpa purak-ee do kari mapalno Mahakki Waheigi mapal Mahakki Waheigi mapal adu oiba taragadi karino aikhoina tawudis Mangonda thajabaga loinana chaokhatpa du pubirakliba Esorna thajabaga loinana Aphaba Wapao sandok-u God brings the growth of His kingdom through His word. So preach the gospel by trusting Him. Yung Jesus Christ na verse 26 adu da pada kunga taruk adu da kari hai mahak na hai ke Esorgi ningthou leibak adu di mi amana leibak ta maru hunba gumbani na asida da Jesus Christ na piri pandam se lau ba magi pandam ne hai ba Jesus Christ gi matam da yam lei maram Jesus Christ hoi gi matam adu da lem ayam mi singi sinpham se lau ba sing makoi gehu gumba makoi hulle so maru hunba gi nu paw ne karamba maru hunba mana thoklaga maru hulamba ꯑꯩꯈꯣꯏꯅ ꯑꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯐꯧꯕꯤ ꯆꯥꯏꯕ ꯃꯇꯝꯗ ꯐꯧꯕꯤ ꯆꯥꯏꯕ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯁꯦ ꯊꯣꯛꯂꯛꯑꯝꯃꯒ ꯐꯧꯗꯣ ꯃꯥꯒꯤ ꯂꯧꯕꯨꯛꯇꯨꯗ ꯆꯥꯏꯔꯝꯕ ꯈꯛꯇꯅꯤ ꯑꯗꯨꯅꯦ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯒꯨꯝꯕꯅꯤ ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯛꯇꯣꯏ ꯍꯣꯏ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯃꯥꯅ ꯇꯝꯕꯤꯔꯤꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯃꯔꯨꯁꯤꯒꯤ ꯃꯇꯥꯡꯗꯅ 이한 한바 반담 chapter 4기 반두 머리기 바다 아마다기나 군 파워 그런 얘기나 기바두디 아두기 반담두기 emphasis 마루 훌리바 미에두드네 아두부 아시기 자가 아시데디 emphasis 세 예수 그리스도나 히에나 마무타나 아두가 아호이네나 아두가 카리하이니 마이엑스가나 강한 빠미세 마루두기 마당은 아두나 포커스 가이드노 하리바 maru huli miduna paiba maru adudune nupasina maru du la kana mana kaw sorry mana maru du hul ma hulame ga ngasi ba da khoi kana amata da phobi hulamba loira kana logi lotang sang du phamma kan haugalakpa ngai chuba mele lai lo ba khoi kana to ude chamana na sigi nupasina sumana thokle थोलाकान मरु दुमान होलमेना माना मरु हुन मतब मा अचंग बखनगनी ख्वाइदगी फब खनगनी अदो एखोन सुदुम उनरबनी फौबी चायम दाय मतमदा और से लहोन लखनबगी दमकत लहोन चाइनबगी दमकत फौ अदु खुनगरप मतमदा इसिंग थुमगदरग नैखाइनरगा अदु फतब फवांग मगद लोनम खाइद अदु अचंग मरु दु खतंग लखोला कांदा अदु फौदोग कंगहल्ला कांदनी फौबी हुनबबु ओरसु और लहोन गी दमकत हुनब ओइतारसु अदु ने तोरिस चमाना सिनु पासु तरंग अचंग मरुने अचंग मरु हाय मरुदमा चाइरमे मत हुंदोगदमा तरमे हौगले अदुग चाइरमग मागदे verse 27 मांग अहिंग तुमे नुंथुल हौगले तहुंदोग थबक मी अमने तहुंदोग थबने असिसे
aswai da wadu man phobi hulame ka o ngasi ki lore han har ka yum da lai mako chamthoe iru ja thok mi sing su ya chak chai tumme adun adu hai bu nupa adu no low bu nupa adu na haugal tumme chai adum tawra ka dum le magi normal punsi mani hing magi punsi do hing bal lepte nungti khuding gi chala maton chong ba yeng ma kanam ta leite maram di ma achang maru khan gre phajana hulame ma pothar maram di oining bo oiba tar ga su hai ba maru adu maton chong khalak po oi ra ka do khudimak sing ado magi bangal amata o khara thuna maton chong na ba phau maton du da khara segai thada gi bo oiba tar ga amata mung chong khalo du di ma to ngam kari ma leite ma to bhaje kai no hulamba pothaba adu maru aduna maton chongkhot laktuna horai adu yeng asithai Jesus Christ na adu madu karam no oriba mahak na khangde the sower doesn't know how those seeds have grown. He don't know. He sowed the seed, he slept, he eat, he wake up. Now, kari kita mo mana kari ndo khangre oh marandi maki thabak aduna oiba amata nate maki thabaki mapala maton chongpa amata nate. You don't know ma kari amata khangde karamai hogla ibuno haiba su khangde ande kaino haiba oiba targa ai koina phau hunba oiba targa su pik khraba phau du wang khraba pambi mani laise so adu wakal khala kai pang yang bi pik khraba phau maru adu da wang khraba chaw khraba pambi du karamai na tasla ga yang we don't know adu koi karim da khangde mahang na tawsaluba kari mat lete mahai hen yana na bagi da makta or maton thuna chongsalak na bagi da khuding mak sing adu mahang na tumlingi mata mahang na potharingi mata mahang na charingi mata mahang na sanagi mata mahang mak imurung leingi mata khuding mak sing oirak pa ngaktane verse 28 lebak masana mahai yalalle masina ham da mana adugi charong aduna haising phaba mahai yalalle. Now, verse 28 I can upa pangi say paudo hulle haugatla aba kandadi maton chongan maton dum kasul loisande adum haugle mana palakani mana dagidi mapan sar na hiram maong lakani mapan dagidi mahai yalakani. Now process amana sida tais ase I can pambi khuding mak sing da uba ngaktani adu bhai ba khuding mak sing asida mana palhalaiba mapan sahalaiba mahaya laiba khuding mak sing aduda ngasai maru huliba nupa aduna tawba thabak kari amata yaude kari na masagi oina verse 28 ki horokda leibak masana mahaya yalhal hoi ma har chai aduga ma sampor khoi matana phajana khoiram gani ma har phajana chairam gani adugidi ising khong yatna ko thabak khoi mak adu khaktene tawba ngam atai kari amata tawba ngam banate ma khangju khang ne khudi mak sing do adu ga horop ko palak pa mulla ba maram na verse 29 kari to bu ma na mulla ba maram na thangol thare khawre maram di mahai do lok na gi ma to khawre adu har ba pandam se Jesus Christ na sin Mahakki Ningthou leibakki pandam ne dun sem nai bo bidar ga asida asigi maru ase Ningthou leibakki Wapao dun Jesus Christ masamong na sanoli ba Wapao dun Mark pandu ama pada tara mga da Esorna Ningthou leibakki dun nagle Aphaba Wapao da paplay puno hong na thajo adu Jesus Christ gi thawgol harok matam na mahang na haiba horokraba mana sandok horokraba pao ne aduna asida aikoina uba phangliba maru ase haiba maru ase Aphaba Wapao gi Esorgi Waheigi adumang the seed here is the gospel of the kingdom the word of God aduga hairiba ase maru hulle aduga maru hunba matamda aikoina uba phangda verse 26 aikoina uba phangise low uba kana amatana o badum haujara kani haiba wakal le leite o ai asigi kaidi yariba phau kharase or aina hunghena hau khaliba phau kharase asidum thamba oiba tar adum haujara kani asidagi ai asigi phau bora amasdagi phau bora tara or kun thokpa pame adu oiba tar asidum haujara sin asidum tor kana amatana leite adi phau bora amadu ki achangba maru adu khanna nabi din ma thabak sui aduga haib achang maru du phajna ta na bi ma lobuk phajna seme
ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗꯤ ꯍꯣꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅꯗꯤ ꯁꯦꯝꯒꯠꯂꯦ ꯃꯍꯥꯛꯅ ꯑꯗꯨꯒ ꯆꯥꯎꯈꯠꯄꯗꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯍꯥꯏꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯩ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯄꯥꯎ ꯑꯗꯨ ꯁꯔꯒꯗꯒꯤ ꯀꯩꯁꯨ ꯂꯥꯎꯊꯔꯛꯇꯦ ꯃꯍꯥꯛ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯃꯦꯔꯤꯒꯤ ꯒꯔꯚꯗꯒꯤ ꯂꯥꯛꯑꯒ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯄꯥꯎꯗꯣ ꯃꯍꯥꯛꯀꯤ ꯃꯆꯤꯟꯃꯛꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯟꯗꯣꯛꯏ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯄꯥꯎ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯃꯌꯦꯛ ꯂꯥꯟꯅ ꯑꯃꯁꯨꯡ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯁꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯏꯁꯣꯔꯒꯤ ꯋꯥ ꯑꯣꯏꯕ ꯃꯔꯝꯅ ꯑꯍꯤꯡꯕ ꯋꯥꯅꯤ ꯑꯁꯦꯡꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯋꯥꯅꯤ the seed here is the seed with life inside of it and that's the only reason why it grows ꯍꯥꯏꯔꯤꯕ ꯃꯔꯨꯁꯦ ꯍꯧꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ verse 27 ꯑꯃꯁꯨꯡ 28 ꯎꯕ ꯐꯪꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯍꯨꯜꯂꯤꯕ ꯃꯔꯨ ꯑꯗꯨ ꯄꯨꯟꯁꯤ ꯌꯥꯎꯕ ꯃꯔꯨꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯄꯤꯅꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯄꯨꯟꯁꯤ ꯌꯥꯎꯕ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯁꯩꯇꯥꯟꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯊꯣꯛꯄ ꯉꯝꯕ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟꯕꯗ ꯁꯤꯔꯝꯕꯗꯒꯤ ꯃꯗꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯋꯥꯏꯗ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯝꯕꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯨꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯁꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯈ꯭ꯔꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯗꯥꯏꯇꯅꯤ This is our responsibility. Verse 26 is all about man's responsibility in spreading the kingdom of God. Verse 23 se Isorgi ningthau leibak sandokpa matamda mathau taba mioibagi oiba magi Jesu Christ gi tungin magi ningthau leibak laikraba mising adugi daita sing adu makes na ekone sida uba phangnis Oh, I Aphaba maru lei haina haiba oiba tarsu kariguma hundab oiba targadi mahai su lo oi adu got henga pasu amata leiroi ꯑꯗꯨꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡ ꯐꯍꯟꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯈꯣꯡꯇꯦꯛꯄꯁꯤꯡ ꯐꯍꯟꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯚꯨꯠ ꯆꯪꯕꯁꯤꯡ ꯇꯥꯟꯊꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯋꯥꯄꯥꯎ ꯑꯗꯨꯝ ꯁꯟꯗꯣꯛꯏ ꯁꯔꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯄꯥꯎ ꯑꯗꯨ ꯃꯍꯥꯛ ꯁꯟꯗꯣꯛꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯆꯥꯎꯈꯠꯄ ꯐꯪꯒꯅꯤ ꯆꯥꯎꯈꯠꯄ ꯎꯒꯅꯤ ꯁꯟꯗꯣꯛꯀꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄ ꯑꯃꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯍꯣꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯀꯔꯝꯍꯥꯏꯅ ꯆꯥꯎꯔꯛꯀꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯃꯄꯥꯟ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯁꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯌꯦꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯨꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯤ ꯑꯃꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯍꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯤ ꯑꯃꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯜꯍꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯞ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯁꯤꯔꯝꯂꯕ ꯑꯃꯕꯨ ꯊꯋꯥꯏ ꯍꯤꯡꯍꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯄꯤ ꯑꯃꯕꯨ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯃꯣꯏ ꯄꯩꯁꯥ ꯑꯃꯠꯇꯅ ꯂꯧꯁꯤꯡ ꯑꯃꯠꯇꯅ ꯒ꯭ꯌꯥꯟ ꯑꯃꯠꯇꯅ ꯑꯗꯨꯒ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯏꯁꯣꯔ ꯈꯪꯗꯕ ꯄꯥꯞ ꯆꯦꯟꯕ ꯑꯃꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯍꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯅ ꯋꯥꯄꯥꯎꯁꯤꯡꯅ ꯁꯟꯗꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯑꯁꯤ ꯃꯔꯨ ꯍꯨꯟꯕ ꯅꯨꯄꯥꯁꯤꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯇꯨꯝꯒꯅꯤ ꯑꯩꯈꯣꯏ ꯆꯥꯒꯅꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯗꯨꯝ ꯍꯤꯡꯒꯅꯤ ꯀꯔꯤꯅꯣ ꯑꯥꯔꯊ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯍꯨꯜꯂꯤꯕ ꯃꯔꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯊꯥꯖꯕ ꯌꯥꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯀꯥꯟꯗ ꯁꯟꯗꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯩ ꯄꯤꯕꯤꯒꯗꯧꯕꯗꯤ ꯏꯁꯣꯔꯅꯤ ꯃꯍꯩ ꯄꯤꯕꯤꯒꯗꯧꯕꯗꯤ ꯏꯁꯣꯔꯅꯤ ꯃꯉꯣꯟꯗ ꯄꯣꯊꯥꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯂꯧꯕ ꯅꯨꯄꯥꯗꯨꯅ ꯑꯣꯔ ꯃꯔꯨ ꯍꯨꯟꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯨꯟꯈ꯭ꯔꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨ ꯐꯧꯍꯥꯝꯁꯨ ꯌꯥꯎꯕ ꯑꯗꯨꯗꯒꯤꯗꯤ ꯐꯧꯔꯤꯖꯥꯛꯁꯤꯡꯁꯨ ꯌꯥꯎꯕ ꯎꯔꯤꯆꯥꯛꯁꯤꯡꯁꯨ ꯌꯥꯎꯕ ꯀꯔꯤꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯒꯤ ꯃꯔꯨꯁꯤꯡꯁꯨ ꯀꯌꯥ ꯏꯀꯟ ꯈꯟꯗꯣꯛꯇꯕꯤꯗ ꯃꯥꯅ ꯍꯨꯟꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯇꯨꯝꯐꯝ ꯈꯪꯉꯣꯏ ꯃꯥ ꯄꯣꯊꯥꯐꯝ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯍꯨꯟꯈꯤꯕꯗꯣ ꯑꯆꯪꯕ ꯐꯧꯃꯛꯅꯤ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯊꯥꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯗꯨ ꯃꯥꯡꯂꯤꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯌꯥꯅ ꯆꯨꯝꯅ ꯑꯃꯁꯨꯡ ꯁꯦꯡꯅ ꯁꯟꯗꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯇꯦꯟꯗꯦꯟꯁꯤ ꯑꯃ ꯂꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ
ताबा दंगाई बागी मरु बागी इमनुंग सिंग दो क्रिश्चियन ओहनिंग जिसु क्रिस्ट बु लोसन अदु अफबा वाखल नमने अदु अफबा थमोइगी इहुल नमने अदु दाजा बिजे इनास असे अखोइ खंजे आइखोइना मी अदुबु क्रिश्चियन ओहनबा ngमोइ we cannot adu tar aikoina checking du chikari aikoina thaja be ab oidi chikari dino aikoina sandok lei ba wapao amsong hoi punsi haibu chumna singna tokhibu oiba targadi aikoi potha pamthoi kramana prabhu nahak na pinabiba matamda nahak na pinabiba na ki wahai asigi mapalna na ki aningba gi matugina thaja be yana na sandok chakri wapaos thabak thokatpi thabak subi aduna haibu ningthou leibak isorgi ningthou leibak se taibang pan ba se mioi bagi oiba program singna mioi bagi oiba losing singna paisa na nate mission organization the or church sama the paisa mayam leiban na maram or kan ningthou leibak mayam sakol kan haiba kari amata leite ta da bisi inausing paisa mayam leiban na maram or kan da missionary cham thaba ngamba mission organization oibe paisa mayam leiban na maram or kan da mi lising kun hena chanba building sabang ama church ama oibe adu har mi lising kun chanba building adu aseng ba thajaba tension birakado bu di ishor ne aduga missionary chama thadok matam makoi thawal adu mahai yan bigado bu di ishor khaktane mission organization natte church ki paisa ne thajaba ichil inausing ishor ningthou leiba adu manipur lamdam asida aduga manipur ki wang mada aduga tongan mata yong kan mafam khuimok chahot na bugi dam maktadi ishor khaktane maha kakting thabaki mapalne aikhoi di mahana pine bikraba thaudang sing adu thajaba yana amasung chumna tawba adu khaktane adu kariguma ko tawpham thokpa adu tawba oiba targadi aikhoi mangonda pothapam doi adu khaiba pothapam thok aba aikhoi se pothada ba he aikhoi gi punsida dai charang na ba khoirang khoisau na ba pakhat pa thukat pa karigida mok no do amamdik samo karinom tawrba oiba tar aikhoi pangal karinom mas tawba oiba targadi karigumba mahau ma thadaba oiba tar karigumba element ma hapchan bo oiba targadi paisa oiba yai adugidi ikai khudum oiba izzat oiba amma hekta aigi influencer oiba characteristic to oiba ayana charisma lai mi oiba khudum amam nang hapchaning bagi adugi wakhal na makai khoi no thas bichile inausing asi yam mayek sengse aikhoi gi thabak haiba bu thajabe an to du khakne du mahai di ishor na sodana pigani maram de sikana ning tholi ba mahakki ningthou leiba ikhoi ginate mahakki singum chaokhatpa na jagane ishor ningthou leiba chaokhatpa haiba khuding mak sing asida ishor gi pangal ishor gi wahai amasung ishor gi yathang adu henoe the word of God, the command of God, and the power of God is enough to bring growth in His kingdom. I'm going to verse 27, I'm 28 the uba pang na. Isorgi pangal. Now verse 26 I could give it that's man's responsibility. And verse 27 they 28 powers the uba pang it's about God's sovereignty. Magi pangal. Magi ning travel chaokhatpa when I go to verse 28 uba matanda mahayalale karmaina manadagi horaga charong au charong dudagi haijing bhava kana tawi thabang asise ishor khaktina tawba thabang ishor khaktina tawba thabang taja bechil inausing aikhoi gi oiba pangali oiba thiram sing thabak thram sing khudimok sing aikhoi tawbudi ya adu aikhoi thabak khudimok sing adu mahai han bigeduba amasung aikhoi gi tawba thabak khudimok sing adu gi mahai han bigeduba adu saru kuntra humpu musung chama ya han bigeduba adu ishor khaktene ma khaktene mahayam ne halning han asigi low ubunu pas na atopa low amada chala kan charong khara he kan da super glue dra kan napsan bagi thabak tawde tawbu su yaro napsan badi ya he ubada matne phajagani adubu harba mahai sing aduna pambi dagi kana pham thokpa har sing amada phangdaba maram organ adum khuida adum hana phau changam gado phau dusu adum phawam dum morakani aikhoi mioi bagi oiba technique sing aikhoi mioi bagi oiba haiba sing masing aikhoi mioi bagi oiba chatnabi sing khuding mak sing asina isorga ning thole bak chakhot hangani hana khan oiba targadi christian phamas da harisina adu lale
adu chumde maram ni low uba nupa na magi low adu karmaina mana hungreba phosing adu karmaina mahaya laibeno karmaina charong dagi haijing pharaibeno khangdaba adu gumna ai khoina su karmaina sorga ningthou leibak ai khoina sandok-u wapao sing pana karmaina semgal laibeno hai habi khoi khangde. We don't know. Isam sam nai bo oiba targade mi ka kangbu khara amade chahi manga chun evangelism to chahi tara chun evangelism to ba and I could asi jima Christian chungoi ore ka do mandre ha na kan mi Christian ore pa single asi me thaja ba pu jahol ko sungman mandre na kan mi sing adu chahi manga or tara ma tung da lairi ba thaja ba sing adu gi he na jahol ba thaja ba sing we don't know kar man ta adu khoi khang de low ba nu pa maru hun ba nu pa ma ki to pom tho thabak to khak tang to ko ma po thari se. Asine, if we are faithful in our work, we find rest in the power of God. Karigum ai khona toriba thabak khudimak sing adu thaja biana to bu oiba targade khoi isor masung ma ki pangal khoi potha pham phangi. Kamu khara man the sinup sim mi masing yam khana bagi demak te music hapchali adagi light hapchali kana gona wapao sandok matam di mis na taning modo khalla kana adum wapao sandok krista bu thaja boy bita ana bam tale na ju pani cancer pani aids pan gani adagi maning na tan mako oigani paisa pa gani parikha pass tawni hiram khuding mak sin jesu krista bu thaja boy bita ga ning makai ba amat le de boy matang da wapao sin mis na taning mas na sandok pagi mapal mising khomjan na ba masung hoijan na bagi da khona masing mayam adu thaja be chal inausing har ba khudmak sing adu mi sing gi mamang taibang pano mamang na yamna phajaba oiba targasu Esorna Waheigi mapala no na polga marketing dole bakti yaud ba mi sing oiba targadi har ba sing adu taibang pan ba church taibang pan ba singlu te makoi member oigi ba yai adu taibang pan ba gi singlu ba se makoi worship leader sing oigi ba pastor sing oigi ba adu taibang pan ba singlu ba se makoi mi sing yamna ma khang oigi ba adu Krista gi ningthou leibak du yaud ba na maram orakanda sarga da makoi maming leite. Adu obi dar the gospel community church singlu bam to oina koina hangmina ga bo hang sine karamba makal gi chaokhatpa na koina pam ni wase missing apa madu pira ga missing na sandok haning mong gi wapa do sandoga missing gi aning bapa madu kaino khangla adu gi matung in injang thongba adu gi matung gi oina wapa sno khuding mak sing adu gi mapal missing korok podura asi hangli ba mapam khudimak sing se aseng ba Aphaba Wapao du thaja bagi mapana isori thawaina no pokhan bi ba adu gi mapalna thalhan bi bagi mahutta thangna ba singlu ki mi sing yam na chaw adu ai koi marup ki mi singlu ki members yam lei ai koi mi sing yam de mi member mi tara tru khatre mi tara ni pan mi ni maja kar mi tara tru khatang ai adu koi karma to ni adu gi wakhal adu da pang ya bagi mong da koi purak adu ya nate thaja ba chila naw sing nate adu nate karigumba ai khoina singlu basida leiriba ahang ba chokri sing se thalana bagi damak te mi pangpu pusla poi ba targade member ohen ba oi ba targade ai khoina adu da tori ba thabak adu Esorna mangna chumdaba khaktang natana khwai dagi nungsi ta mi sing gi thabang Christian sunata ba mi du Christian ni haizelaga baptize to ba the power the matik charge ba mi du baptize to salaga member masing yam kana ba gi da mak paisa hena lakna ba gi da mak mi sing mang da wari sab nu wana ba gi da mak adu hiram khudi mak sing du to ro kan da khoi gi sing ba sin lekhi oi ba tar ga de ai khoi gi sinu Esorna mang da khwa de ikani oi ba sing oi ni karigum nangam sungai na torbe thogol se achumba singam sung singum torbe thabok amasung thogol khuding mak sing ase thajaba yana Esorna aning badu matung ina aikona toba thogol sing sandok-u wapao sing obi tar thajaba ichil ina sing soidina chaokhatpa Esorna purokare maram di adune kona se uba phangli se hai maru ba nupa adu maru hunkreba na maram orkan adu hai maru adu punsiyaw ba na maram orkan da haugalle adu haugal mana palaba khatna te charong sing pala adu charong sing adu palakpa matam da su aseng ba pambi dagi orba maram adu mara adu leiba adu thengna ba na maram orkan ka de haijing phagare and that's what it is kari ma kona achumba Aphaba Wapao sandoba aseng ma punsi hingaba adu gi sorda ngaja punsi orba ma gi pangala leiba missing orba adu oiba ta ga di ibungo magna masing da su adu go thawai da su mahai soidina yahan gani
if we are faithful in our message, if we are holy in our life, and if we depend solely upon the power of God for salvation and for the growth, God will surely give growth, both in numbers and spirit. Matam chang ba? Matam chang ba? Adubu soiduna chaokhatpa mahakna pinibigani. Marami lo uba kana amna tana ngasi hun kiba marusa hayeng hawala kan hangsik lo lok pa amna talaite. Tha mari changi tha manga changi tha mari manga chang na lok pa ngak tane. Aduga verse 29. Habide mulla amna tane. Kadawe. Thangol thai mai du loi pan khro mai khudi muksing loi adu har ba kun ma famas de u phang verse 29 se Jesus Christ gi wayen ba gi matang ni kari gi damak to no ai hang ni bung ma gi wai se gi ma pan na khoi gi mang de yamna khau pom glo na hai se isor gi thabak te di soi de na ma hi yang ni hai ba gi maram di maram di low uba kana amatana aduga maru hunba mi kana amatana maru hunba matam do asi phobot chukthok thore aina hulli je ai khaw roida adugi wakhal loin amta hun ki banate maru hunba oiba targadi lok pagi wakhal loin hun ki bangate Jesus Christ na Mahakki Aphaba Wapao ge mas Mahakki Ningthou leibakki Wapao sandok-u matam da loi aduda loisan na bagi damak na adu mahak amu khona lag kana laun na bagi wakhal loin Jesus Christ na aham lak matam de mang maru hun ba oi ona lakhi ba oi ba ta ga su man annection lak matam de lau khaw ba amon lakane adu ko hai bu marketing tholi bak dai yaw kro mi pum khudi mak sing du mang na magi kai de pasin gani ta do besil inausing kari no asigi mafam asategi nang amasung aingonda ibung Mahakki Waheigi asina tambiri yan ham ba de asini ai khoi gi pangal da isor gi ningthou leibak chao kan hena khan ba numit adu Hai ba numina tu ai khoi gi damakta ibungo mahangna pamba moongda chakor ka do badugi lep numina. The moment we think we can bring growth by our own, that's the moment we stop growing according to God's will. Aduga harba phau hunba nupas maru hunba nupas magi maru hunba gi thabak adu torpa matamda aduga mana aduga charong hajing phaba khudimak sing orpa matam aduda stage by stage lakona maram oira kan da ma ngai ba changani aduga pambi sing du som mathau tagani habeng ba mathau tagani hiram khudimak sing lori mak tawgani adu obi tagde asisina thajaba nangam sung agi punsida kaidau nungda ngasi gi numita nangam sungaina Aphaba Wapao sandok-u mi aduna tadre haiduna asimadi isorgi mi oiro hana khanbadu aranmane adu kadu nungda khanbigani adu mandong imung manung isor khangdeba mi sing sodan lai isor khangdeba imung manung dagi lakpasing nokoina Aphaba Wapao sandok-u matamda or hauji kanagum khari Christian oibagi mamna ot panai mi sing sodana yarambasi kaidau ngai desu kaidau nung desu hai na ki isor khangdeba imung manung gi mi sing adu amugan isor khangla aroi haina hai khanbagi wakal khamdigan ibung Mahakki Waheigi du hek hun khiba ko nongala ka maton chong da badugumna hai ba Aphaba Wapao gi thogul adu takraba Wapao adu gi mahi adu hogulak na bagi da makta makoi da hai cha mathau dai ba nga cha mathau dai adu karigumba Esorna Mahakki Ningthou leibakki da mak thabak suba hauki bo oiba targadi loi phau mana mapung phan begini haina hai badu oiba targadi thaja bechel inausing singlup amoina ai khoi gi punsi ase achumba masung aseng baning Ningthou leibakki Wapao sandok-u mising oise. If we know that God will bring what He has done to fruition, to completion, may we found faithful in our preaching and in our life. If we punsida, aduga, I gi Wapao sandok-u aseng masung achumba. Aduga ibungo mahakna Mahakki Ningthou leibakta chaokhatpa purak-pa sigumna thajaba oikhra nangam sung ai khoi gi punsida chaokhatpa mahakna pubirai Mahakki Waheigi mapal aduga thada bisil inasing hai ba chumba sina singlup asida ai khoi thajaba amoni hingminabagi punsi aduda ai khoi thogorpam thoi ai khoi loinamak pame thawai punsi da chaokhatpa ai khoi loinamak pame isor bo hena nungsiba isor bo hena khangba ai khoi loinamak pame Krista gi nungsiba amsung Krista gi thawja hena khangba ai khoi loinamak pame ai khoi Mahakki Aphaba Wapao gi matang da hena ningthi jena khangba
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯀꯩꯗꯧꯅꯨꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯎꯗꯅ ꯑꯃꯗ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ. Whatever we want to build for ourselves and for our fellow believers, that must be built upon and by the Word of God alone. ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯅꯤꯡꯉꯤꯕ ꯁꯥꯒꯠꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯑꯗꯨꯒ ꯑꯇꯩ ꯊꯥꯖꯕꯁꯤꯡꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯡꯕꯁꯤ ꯂꯩꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯅꯤꯡꯂꯤꯕ ꯑꯃꯁꯨꯡ ꯁꯥꯒꯠꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯋꯥꯏꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯈꯛꯇꯪ ꯑꯣꯏꯊꯣꯛꯀꯅꯤ. ꯑꯇꯩ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ. ꯑꯇꯩ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ chaokhatpa karmana mateng pangudino isorgi waheigi mapal. It is through by building one another through His word that we will grow together, mature towards Christ. Christian on chaokhatpa punsi adu. Akoi masel amaga Mahakki Waheigi adugi mapal. Sorry, why pamina bagi mapal. Prana to mina bagi mapal. Adu sinumta lay krabathada bisil ina amagi asoi bamsung asor modu urakpa matamda. Isorgi wahain aina kari haiga dino haina kami wakal lukan ni o asiga asoi bagi matang isorgi wahaina kari hai aduga hai bagi mapal wakal kami ni amusung wari sana bagi mapal. Thada bisil ina sing kari gumma matamda. Aikhoigi lausingna, aikhoigi haiba singmana, aikhoigi isagi punsi, amasung aikhoigi imung manung, amasung aikhoigi singlup semgat kani han hek khallaba. Adu aran bane. Aduga aigi lausing ai nupa ne imungi makok ne aigi akhang ai lausing kharas ne aigi imung semakan ne imung manung yang senengani aldagi aigi nupi tambigin tapaki ne khan ba imung manung khoi mosing adu yemi makoi imung pibam. Isor khang badagi di isor ki badagi di nupa adu ki bane hen hen. Now Mapur Badu or Imung Adu Makok or Maramaki Pam Toy, Kakun Pam Toy, Adunate, I hang a harvest. Isorgi Anning Badun Mahakki Waheigi upon Imung the Youngson Bagi Mahutadi, Mark Anning Bagi Mapalna, Youngson Maram or Isorgi Man and Mahakki Anning Badun Maram or I am at the Hinako Punzi Kudimaxing Adu, Isorgi Waheigi, Sana Bertana, Adu or Bagi Mahuta, Ni Anning Bagi Matun, I am the Mogal. Taza Bisil announcing Adu, I call you Punzi or from Doctor. Yum Palaba Taza Bisil announcing. Mapur basing amasung yung palaban pising. Kaya imung ama the tazaba imung amoni hingminarak matamda yung palaban upal masung nupi ani makto na tawag daw base ay koina isorgi why matungina karamana ay koy imung sama kani aduhan mo hang ni. Now yung paminak matamda nuwana da basing toy adu mari sang sanana basing toy harbo kuding maksing adu oh iban na khanari bo wakal amasung sanari bo wari kuding maksing da karamana isorgi why na hari kari dino soy se kari dino chumi se karamana koy hono kani adu yung palaba nupa mas nupi wakal oge daw ni. Asongi kagi ini na harpagi maram na or asongi wangi taso na harpagi maram oge daw nate isorgi why na harpagi matungina. Isorgi waheigi matungin oiba target thada bisil announcing nanga masungay na aikoi oiba imung manung thajabagi imung na haikrab imung manung asida aikoi na uningi ba mahi edu uba phangoi maramdi isorgi thabak adu leite. And Esorna Mahakki Ningthou leibakki asu sagatpa matamda Mahakki Waheigi khaktana sagale adu Mahakki missing sempa matamda thawai semagi pangal Mahakki Waheigi khaktana semgale karigumba koi imung manung isorgi waheigi adugi marang khaibadu leite oiba targadi isorgi thawai thabak subigini haibagi wakal khoi leigumse. If we do not take heed to the word of God, may we not think that the Lord of all powerful God will work among us, because He will never work in the absence of His word. Mahakki Waheigi leite maham na isor thabak sude. Maramde Jesu Christ na Mahakki Ningthou leibakki taibang pamida purak-ee adu Mahakki Waheigi mapalna ni Mahakki Ningthou leibakki Wapao adu gi mapalna ni. Kiram kari matana nate. Chana bina nate. Kari matana nate. Adu nupasing maroi nupasing. Aikoi imung chingba matamda maroi aikoi wakal lakado base ai hak no oining leba imung amasung ayang chinge khaleba imung asi ihan hana koi wakala lakado base isorgi waheigi aningbagi matung inbra adu khak imung na kari haigani imana kari haigani ipana kari haigani kayole kana kari haigani sana bidana kari leba sana bina kari hak adu amma tanate kari gumai koi toru thaba khuding mak singa aikoi gi nupi bu chingba matam imunung chingba matam angang sema matam hiram khuding mak sing torokpa matam aduda isorgi waheigi matung ina Mahakki aningbadu gi matung ina oiba targadi taibang panba gi mi amektna yening ba laksno yening ba yesno kari sung mathau ta de maronda
Ikai nangadra nangani. Aduga thajika sina ide haibagi aranu ning sing pangadra phangani kadi sugai de. Adu aikoi na Krista ki tung in bagi maram na magi ning thole bag hing bagi maram na aikoi na pugul ba ki cross ne pusi. Nahase. Ngasig numda naha amo oina yum pandana hingli ba punsi adu. Kari gi pathap matungin ano. And this is my question to the youth, young men and women. The life that you are living right now, what is your standard? Peer pressure? Career? Family pressure? Imong manunggi pressure? Marumapang singgi pressure? Future career gi? Nang tawgan nakoi na tawgan na khali bitaba khuding magsing adu ihan hana kanagi ayawa hana nakoi na yengmage. Whenever you want to do something, where do you go first? To find the standard, to find the authority. Correct. Naha mo na naha no hingli ba punsi mahing khuding magsing adu ayang na hingli ba si Esorna Waheigi matungin na haina haiba ngamba punsi na hingbra na ko hingbra. Can you give the name of book, chapter and verse according to which you are living right now? Nahagi ba apai basing amasung nahagi oiba apang basing loinana aduga nahagi ba napal khudimok sing pisan bo oiba targadi. Adagi puning hongbi. Nahagi naha oibagi punsi nupa amasung nupi oibagi punsi adu isorbu pelhan ba amasung aseng ba amasung isorbu pelhan iapol amo ohen na bagi damak tadi. Amma kaktangar ba pambay adu Mahakki Waheigi. Maram ni hari Mahakki Waheigi kakki mapalna isorna nahaki punsi da leibakki aning ba khuding magsing adugi thabag subigani. Esorna Mahakki Waheigi asida hairam labad asidagi hen ba tongan ba maong na tongan ba maram amadagi sisinabira kadaw amsung suro kadaw thabag karya matalaite. God works according to His own word. He don't work outside of His word. Ado harba khudimok sing sa ikona khangbig mathu tabagi maram kari damak tano. Asi khanga do maram kari damak tano singlup amo oina or thajaba amo oina. Maram ni singlup amo oiba targa so adu thajaba mi amo oiba targa so ikona mai pak ba haiba Waheigi ase. Aikoi am lana define to lana wakan khale. Singlup amo oiba targa di chaokhatpa singlup or mai pak singlup karai ba kawe member nongai singlup mi paingai ka ba paisa mayam phangba mi masak mayam khangna ba adudagi di program yam na tauba adudagi di training program yam na tawna aphaba ngakni khudi mosing do adubu isorgi hiram madu da chaokhatpa punsi adu program yam na tauba Sunday numita mi mayam lakpa aduga nomaijing gi numita mi mayam lakpa katana paisa mayam pangbatad mayam karpa adu amatana Esorna Waheigi udli base Esorna Waheigi mapalna Esorna aning bagi matungina mahakna mahakki singlup haugani chaokhat hangin haiba khangbas na mathau taba oiba targadi asi khang oiba targadi aikoi yang kaduse mai pakpa se Mahakki Waheigi na karam haina maik sina tambibage mai pakpa se karam singlup da koina mai pakpa amsung chaokhatpa singlup kau mi yamna yam singlup oiba targadi dum chaokhatpa oirabra natte karam singlup adu oiba targadi chaokhatpa oide mi tara khatang oibe mi 30 khatang oibe or mi tara ga nipan khatang oibe or 30 khatang oibe adu harba like mipum khuding mak sing adu Esorna Waheigi da amasung Mahakki Wapao da thajaba yana taba khatana tana tauba sing oibagi mapalna Esorna pinai bikraba thaudang khuding mak sing thajaba yaba punsi hingaga Mahakki mingi da bakta Aphaba Wapao snukpa amasung sebok semagi thabak toroga nongambadagi numit taba Aphaba Mahakki Waheigi adu mingsel orakanda paptagi pungning hongduna Kristagi saktam do onthok liba mi tara ga nipal liba singlup adu mi lising makaba church adu Esorna Aphaba Wapao khangdaba gyan tadaba Esorna ani magi matungina hingdaba taibang panbag onan na hingdaba mi sing adu dagi he na chokol Esorna mi yengda now mi tara nipan sa penthok ja haina haiba nate mi tara nipan asina adugumba thajaba yaba thogol tobu oiba targadi
taranipan da Aphaba Wapao bu khangba Isor bu nungsiba Krista bu nungsiba oiba taragadi haiba taranipan pusalakadori dusu Aphaba Wapao bu khangba Isor bu nungsiba amasung Krista bu nungsiba singlupu nungsiba mi singne Isor nungsidaba mioi lising anina church karakpagi morpudi Isor nungsiba mioi tarana church karakpani hena. It is better to have 10 people who loves the Lord rather than 10,000 people in a church who don't love Christ. And then higher but don't sing loop game on Togi Matang. Or essentially personal life. How do we define success personally? If I get what I want, if I get the desired career, aina pama thabak tawa phangaba, adagi tolop chaba thabak tawraba, adagi aina pamba yum na leiba phangaba, aina pamba car tawa phangaba, aina pamba thabak sing tawa phangaba, aina pamba nupi phangaba, aina pamba nupa phangaba, koi mas no kari mai papane. Natte adu natte. Nana pama punsi ki hiram khudi mak sing loina phanga ka Isor ki mangnang khwai gi mai thiba mi am oi boi thoi. You can still get whatever you want, yet you be a defeated one before God. Not a successful person. You know, saying, personally, how do we define success in our own personal life? Not by career. Education ki lari kayam hari aduna te adagi thabak kayam tore tolop kayam chare adagi di hiram khudi mak sing do career matana te. No. Define success biblically. What is biblical success? You love God. You love His people, you live a holy life, and you please God. That is successful. Sure, you are doing it. My papa music, my papa Christian. You sure don't see it. My missing don't see it. I say, I'm going to the hingba. You sure person the punch the hingba. What? I imagine passing the city tabak to create city tabak to. Christian Hasing the Maroon, Christian Hasing the Yam Toin to Tabak Toin Topo Togo. Career game down the Wari Sanak Matanda, Tabakamato Matang Wari Sanak Matanda, Kari Tabak in Hana, I am, I didn't have a Wari Sanak Nasing the I murked the seat over, I told them I knew I did. Tayuna do you walk alone? The chumde. Yan ham nang amasung ngayon na oi kraba nahasing nupasing nupising yan ham na koi na pam ni ba career adu soy na phangan have na koi khangde ani su badadi higher career du Isor aning man have na koi kari su khangde na koi na khangda ba hiram adu na koi punsi adubu adugi mai pak pa adugi wahan thok adu oi hen boy batar ga de thamoi kai ge dane Isor gi waisi gi matungina Isor gi waisi gi matungina Atay missing na Isor khang deba missing na chaokhatpa na thiriba amasung mai pak punsi ni haina yengliba du Isor gi wahai na kai matam pum ta mai pak na haina karisu haide yum nganta palaga magi mapuroi ba amasung macha sing seba tawraga Krista gi oiba imung semgan na bagi damak to honoriba nupi adu sarkar gi thabak amata tawdu oiba tarsu adu Isor gi mangda mai pak nupi ne Sarkar ki thabak kariya mata tohodaba oiba taragsu masagi humang man na kanna honaraga nupi thiraga magi nupi amasung macha sing Isor gi waina phajal tambiraga takpiraga lobe ai pata be rikso thobe ai swigi de yaugre somato de yaugre yauning mo ong de yauraga magi imung manung odu Isor gi wai gi matung ina chingba tambiba singlupu nungsiba amasung singlup kitta thodang yarba nupa adu mai pakpa nupa ne Punsi chupa yum leiba ngamgidaba yai car leiba ngamgidaba yai adu Sunday khuding ki church lana bagi dama auto bhara da auto da sigi sinup sida Isor khrum yauna bidam lakpa adu haiba imung adu da laikraba nupa amasung nupi amasung macha khuding mak sing adu Isor gi wahai pala kari haiba gi haina yengmina Isor gi wahai pala hingbo oiba taradi haiba imung adu mai pakpa imung ne chakhole imung ne adu ni Jesus Christmas sida haris Thadab sila na using. Esorna Mahakki Ningthou leibakki matang nang musung engona tambirak matamda. Aje koi mic sina khangsi. Karigumba Isorna Mahak khaktana
chaokhatpa adu purakpa oiba taragadi mahakki chaokhatpa gi definition adu aikhoi gi chaokhatpa gi definition oigidon. Again, if God is the one who brings growth and success, our definition of growth and success must be according to His word. And He defines what growth is, and He defines what success is, and that must be our definition. Esorna chaokhatpa mai pa ko kaino ha magi waina mayek sina tambi amsung takpi adu ko na phap ta oigidon. Nong yuba yum da legera or two-wheeler da punsi dum lo singi oigera. Doesn't matter. Doesn't matter. Kari maram di Jesus Christ na anirak sunu lakma tam da Mangonda khwadagi matter taru da Mangonda khwadagi maru ori do kari no mahai yalaba phausing adu khaktane mahai yalaba phausing adu khaktane. Jesus Christ na anirak sunu lakma matam da aikhoi da khwadagi matter ogidoi se kaino Mahakki Ningthou leibakta aikhoi pun laiminaba adu khaktane. Adu khaktane. Adu bijele na Christ anirak sunu lakane. Adu Christ na anirak sunu lakma tam nangam su ai punsi yang matam ai asisi yum phasana saudi ai asisi mana pama career phangode ai asisi adu ai Ningthou leibakta chakhalo adu na temana ta udise adu mana ma nate karima nangam sungana taibang pan se wa boi batar so adu kisona borpine bi batar khuding mak sing adu gi mapana ma ki aning bagi matung ma ki thaujal gi makada ma ki pangal Jesus Christ ki Aphaba Wapao adu gi matung punsi hingbo oi batar ke di adu ne Krishna ai tu se lao ai gi taja be ina ai gi lai minor so karima no pam nangam sungai Krishna anirakshana lakpa matam adu ma ki kai adu lomana adu matam phau gi ma ki pochak amon hingbu punsi da koi pammer pamder ai ya sa da koi adu pam. Don't we desire to be an eternal possession of God in His barn when He comes back? We desire that, right? Adu oi patar we define our life according to His will, and His standard is our standard of living. Mahakki aning badu na aikhoi aning badu khanghangani aduga mahakki pathap adu aikhoi punsigi pathap oipam thoi aduga harba khudimok sing thaja bichil inau sing isorgi pangal amasung thauja adugi mapalna achumba adu oihen begini soide thogan begini maramde harba khudimok sing asigi damok mana mahakki amak tangar machana ba Jesus Christ thabi rakhiba kagam nang amasung aina Jesus Christ bu kan bi mapu musung prabhu oina thajaraba amasung mahakki aseng mi oi batagadi aikhoi gi punsi da aikhoi na hongdok pa ngang deba pap kari amat leiroi aikhoi na pungning hom ngang deba amasung aikhoi na paithi pi pa ngang deba pap amat leiroi. If you and I are His people, there is no sin that we cannot have victory. And there is no weakness that we cannot grow of, because God through Christ is working in us. Man, the Esorna Christ ki mapana ekoi ki nung thabak subire. Ai dia sigi paps ni punsi ko na puning homong amore adu Christ na manahagi do brunate. Adu cross matak ta Christ ki mapana nangam sung agi damak to bikhra thabak do thazba gi mapana. Christ ki dangaza ba gi mapana. Esor gi pangal ngaza do. Ekoi punsi na chaokhatpa phangwa do. Chaokhatpa adu soidana phangani. Ang thaja bichil inau sing koi sure bathas sinum chakona bagi dem Mahakki Ningthou leibak chakona bagi dem Manipur khada natana Manipur gi wangmuda ai khoi tokum thokpa thabak adu tausi karina khoi tokum thokpa thabak thajaba yana Aphaba Wapao sandok-u singlupta thajaba yaba mi sing oiba aduga sebok semba gi thabak sing toba aduga asengba punsi adu taibang panba sing gi mamang thingba adu khoi tokum thokpa thabak ne aduga ai khoi leiba hum khudi makta Ningthou leibak ki Wapao si sandok-pa tambi ba sung adu yum pala khoi punsi hingba adu oi batagadi Esorna soidana chaokhatpa pubirakani singlupta Mahakki Ningthou leibak pumbada aikhoi punsida aikhoi immonungda aduga hairibadune marubes mamde Krishna anirakshana lak matam Krishna anirakshana lak matam haiba thajaba sing aduga loinana lomuna dana panminakani aduga haiba thajaba sing adu Krishna gi pangal da Krishna gi thaujal gi mapana siba phau thajaba yaba mi sing adu maramdi lau yairaga lau khauraga lau yairakpa matamda kotta or kaida paikhatliba phau khudimok sing adu humai humdokpa matamdasu
humai humdok matanda yaw khidreba achang marusing ade adu jile now sing Christ the yings isori pangal thajis chakhona bagidam singlu basidam aduga harbu khim mosing thajabagi mapang ai nangam sungana topom thokpo singlu manungda isor khangdeba misingi marakta akhoi im manungda akhoi sai sagi punsida nasan sagi punsida topom thokpo thabak singada mak eningwing matuina tos maramde Esorna Mahakki Ningthou leibakki chaokhatpa du Mahakki Waheigi mapalna purak-ee maram asina akhoi Mahakki Aphaba Wapao du Mangonda thajabaga loinana sandok-u prana tos Pai sor akhoi asi Nangonda ngajaba Nangonda thajaba thamnabagidamak kanbikhraba amasung nahaki pangal punsi hingnabagidamakta aran kom pinabikhraba nahaki na chasingni adubu akhoi apangba masung asonba matam singda taibang panbagi oiba pangal singda akhoi losingda gyan da akhoi khangba haiba singda im manungda kerla kai chanabi singda akhoi ngaja kiba matam singli adu akhoi nasu khang harba matam khudimok singda akhoi da khwaidagi ningma kai biba matam singli rung asig numita nahakna Mahakki Ningthou leibakta chaokhatpiba purak-ee haibasi khangjabagi mapana singlu chakhona bagidam akhoi punsida ngolom chakhona bagidam prabu Nangonda Mahakki Waheigi hena ngajaduna Mahakki Waheigi na khangna phona jabana chasing wajabada khoi mateng pangbi Mahakki phundagi nizari Jesu Christ gi nizari amen